Khungang amagi yum amada sanarai haina kaubi leisabi nupi masa ama leirami sanarai asigi apokpa mama adu nauna kaina kiba maramna sanarai adu mama atombi adu thabak suning dabi yumgi ayamba thabak khudimak sanarai na loina honarami mama atombi aduna sanarai bi yamna otpirami sanarai asi makhoi gi khun adudagi khara chatlaga leiba khun amada hairiba nipa amaga khangna sanarami nipa asigi imung asi yamna inakara khunba imung gi nipa oirami nipa asina sanarai buna bagi damakta moigi khun aduda laklami kariginon hi aina nangbu phana koire ngasai dagi ngairi basi kari tawduna leiri bano nangbo sa thorak pa yadro as imung manungi ne thabak mayam do loisalam naga thorakli bani as hek tawraga ne noigi imung manungi thabak noigi nama atombi tuna ne thabak ti amatta suning jaga nangonda loina thabak suhandana adugi sarupudi ne selasi asumna hairiba nipa aduna sanaraibu mayumda puduna satkirami karinon hi masigi tawngam binupi se yengun he aina sauduna khara ngangune dana yumga thadok sen khrine tawrise hoi de wai sange luhongwada sangadaba auna posting do tingaroidna adubuni hayeng digi sak thongani khanbadane as onthongna taleda saka sa rishira khangde sanareina sen khriba haibadi sanari gi nipa adugi yum adu yamna ina kaya khunba paisa yamna paiba imungi yum oirami karinone haisbo sumlabarane tomba nangna haidbua ranjit punupi sele haisibu achumbaro karinone huju poina tawdari basibo aina asomdadi aigi imanabi gi masanupi do wari loina duna loire karinone he mama nangna ungduna tumina phamduna leidbu ho kari oini ege nasani pa ranjit to nupi ama sele ye hausipu karino aina tawgadari sibo kokse sare hausipu karino aina aigi imanabi duga haigadoribdubu aidi somda luhongdori haidana auna potkania loina loksunduna loidurubani hausipu karino aina maungonda haigadoriba onthongna su gyan tade da ko isani pase nupi ne aina karamba imungi nupi bu oiribra paisa paibra paidabra punamakto yengba taidana karinon hi yumgi mau haibabu paisa paiba paidaba kari mari leinage nupi do faraga loire imung se ing tapna puba aduguma nupi neina pamlibase nangi wakhal su angakpa wakhalni adumna nganganu tahoidini as moi baba gi ne dialogue to engona tawrano kokse yam sare nangdi aiga punna thabang mapamda kharani leirusi haibasu nangna yade tawriba ado imana ne sauna pangangang sunang khumunuko penda dunane ngangjari bani aina khanna tathokadabani phari aigine satpagi flight ki matam su yore aine satnabagi tawrukige ima baba damtung chatuna khoirumukige sanare adu magi mapureiba ranjit adu satkrabagi matungda imung manungi thabak ayamba sanare mathantana loina honarami sanare adu mane makogi seba ningthijana tawrami pabung sa puthokchari sa se paibiu pabung kadai sa do porak lon hi imong nupina lon ba sa do thangning bana ngai duna leiri bani ne kadai nama da su sa do piro hai mama ungduna karino leiri du bo sa do saring it go thauro ne amu inge khole ngangarani thangning de moi baba ne sa do pe na ba thawon na mong nupina lon ba sa do ei ti ne sa ga do thangning de kari thoe na yamna nungsigra poni kari no ni he imong nupina lon ba sa bo thangdadi adubu karigino nangna imung manungda thabak subi minai nupi singdo loina tanthokirdubo imung asuk sawbor yum singsibu mau mathantana thabak mayam do subadane maudo warani ni nangbo adumna tabganu ko yumgi mau haibasidine isani aina khangadaribani madi yum buirumbini adumna ne tathi tawoina tawganu ko kaidobagi tanthoktradi yum asida thabak subi ama lakladabu minai nupi ado thamuna paisa tingdagi sarupudi tanthokibana phaye thabak subi ama leiradabu karigi amuk minai sing thamudoino ma gumbi kari su leitabi khunungdagi horokpi mana pu pangsu sudabi mana yumgi mau oini kaina masak khangan batabani hey nangi wakhal yamna onare mama adumna ne tawrabadi nang yumse kaiba soidre nasani patarabadi ne nangi mathakta yamna nungairoi adugi wakhal do yangna thado nangna adumna tawragane yumse ingna leiroi khangabra in haribase imau nupi haibasidine yumgi yumpirombini adumna khanganu isa haiba misa haiba letabani khanganu ko yamna nungsiba ka saradana
ꯑꯩꯅꯦ ꯑꯣꯏꯗꯣꯛꯅ ꯈꯣꯏꯗꯧꯁꯦ ꯂꯪꯈꯠꯈ꯭ꯔꯦꯗꯀꯣ ꯍꯥꯏ ꯃꯃꯥ ꯑꯩꯅꯦ ꯊꯕꯛ ꯑꯃꯒꯤꯅꯦ ꯃꯄꯥꯟꯗ ꯆꯠꯇꯕ ꯌꯥꯗꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯑꯩ ꯍꯜꯂꯛꯑꯣꯏ ꯑꯗꯣ ꯅꯪꯅꯅꯦ ꯌꯨꯝꯗꯅꯦ ꯏꯟꯊꯤꯟꯁꯤꯅ ꯃꯧꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯩ ꯆꯠꯂꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯟꯅ ꯆꯩꯅꯅ ꯇꯧꯒꯅꯨꯀꯣ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤꯅꯦ ꯇꯥꯟꯅꯗꯅ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯣꯟꯊꯣꯛꯅ ꯃꯇꯥ ꯆꯥꯈ꯭ꯔꯦꯗ ꯃꯄꯥꯁꯦ ꯃꯄꯥꯟ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯀꯨꯏꯅ ꯈꯜꯂꯛꯄ ꯅꯍꯥꯟꯗꯒꯤ ꯈꯜꯂꯛꯄꯗꯣ ꯉꯁꯤꯒꯤ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯍꯧꯔꯒꯦ ꯃꯇꯥ ꯌꯥꯝ ꯆꯥꯔꯦ ꯐꯣꯟ ꯇꯧꯗꯨꯅ ꯑꯝꯇꯪꯕꯨ ꯍꯪꯈꯤꯒꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯌꯥꯡꯅ ꯄꯨꯔꯛꯑꯣ ꯍꯦꯜꯂꯣ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯗꯤ ꯀꯩꯗꯧꯅ ꯂꯩꯅꯣ ꯅꯪꯕꯨ ꯀꯌꯥ ꯀꯨꯏꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯤꯁꯦ ꯑꯃꯠꯇ ꯍꯦꯛ ꯊꯥꯡꯒꯠꯇꯦ ꯀꯩꯗꯧꯅ ꯂꯩꯅꯣ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯃꯣ ꯊꯕꯛ ꯈꯔ ꯁꯨꯔꯝꯕꯅꯤꯗ ꯋꯥꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯕꯅꯦ ꯃꯣꯕꯥꯏꯜꯁꯦ ꯑꯩꯅꯅꯦ ꯈꯪꯗꯅ ꯁꯥꯏꯂꯦꯟꯗ ꯂꯩꯔꯨꯔꯦ ꯑꯗꯨꯅꯅꯦ ꯇꯥꯍꯧꯗ꯭ꯔꯦ ꯍꯣꯏ ꯅꯥꯈꯣ ꯏꯃꯥꯅꯅꯦ ꯀꯧꯔꯛꯄ ꯃꯈꯣꯟ ꯑꯃ ꯇꯥꯏꯌꯦ ꯍꯥꯏ ꯕꯦꯝꯃ ꯍꯥꯏ ꯁꯅꯥꯔꯦ ꯀꯔꯤ ꯇꯧꯔꯤꯒꯦꯅꯦ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯤꯕ꯭ꯔꯣ ꯐꯝꯃꯨ ꯏꯃꯥꯅ ꯅꯪꯕꯨ ꯀꯧꯕꯗꯤꯅꯦ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯧꯕꯅꯦ ꯐꯝꯃꯨ ꯑꯩꯅꯅꯦ ꯍꯧꯕ ꯈꯤꯔꯅꯤ ꯆꯥꯎ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯉꯁꯤꯗꯤꯅꯦ ꯅꯄꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦꯗꯣ ꯅꯍꯥꯟꯒꯩ ꯈꯤꯔ ꯆꯥꯅꯤꯡꯕ ꯑꯗꯨꯒ ꯑꯩꯅ ꯍꯧꯅ ꯌꯦꯡꯕꯅꯦ ꯍꯥꯎꯕ꯭ꯔꯥ ꯅꯪꯕꯣ ꯀꯔꯤꯅꯣ ꯈꯤꯔꯕꯨ ꯑꯗꯨꯝꯅ ꯆꯥꯕ꯭ꯔꯣ ꯒꯔ ꯊꯛꯆꯜꯂꯨꯁꯦ ꯑꯣꯟꯊꯣꯛꯅ ꯃꯇꯧ ꯃꯥꯟꯈꯤꯗ꯭ꯔꯦ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯈꯤꯔꯁꯦ ꯆꯥꯔꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪ ꯁꯤꯕ ꯇꯥꯔꯦꯗꯣ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯂꯅꯤꯑꯕ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯅꯦꯝ ꯁꯥꯕꯤ ꯑꯗꯨꯅ ꯈꯤꯔ ꯑꯗꯨꯗ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯃꯄꯥ ꯑꯗꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯁꯅꯥꯔꯩ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯅꯦꯝ ꯁꯥꯕꯤ ꯑꯗꯨꯅ ꯖꯪꯒꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯅꯥꯔꯩꯕꯨ ꯐꯨꯝꯖꯤꯜꯂꯝꯃꯤ ꯃꯣꯏ ꯕꯕꯥꯁꯦ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯀꯞꯁꯟꯅꯗꯨꯅꯅꯦ ꯃꯇꯧ ꯃꯥꯟꯅꯕꯒꯤ ꯇꯧꯈꯤꯒꯦ ꯍꯜꯂꯛꯑꯦ ꯃꯣꯏ ꯕꯕꯥꯁꯦ ꯍꯜꯂꯛꯑꯦ ꯑꯩꯅꯦ ꯁꯅꯥꯔꯩꯁꯦ ꯆꯦꯟꯈꯤꯕꯒꯤꯅꯦ ꯀꯞꯁꯟꯅꯈꯤꯒꯦ ꯃꯣꯏ ꯕꯕꯥ ꯁꯅꯥꯔꯩꯗꯣ ꯆꯦꯟꯈ꯭ꯔꯦꯅꯦ ꯑꯇꯣꯞꯄ ꯅꯤꯄꯥꯗ ꯍꯥꯏ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯑꯩ ꯎꯕꯒ ꯅꯪꯅ ꯀꯞꯄꯤꯗꯨꯕꯣ ꯀꯞ ꯂꯥꯎꯗꯨꯅ ꯁꯨꯃꯥꯡꯁꯤꯒ ꯂꯩꯔꯤꯁꯤꯕꯨ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦꯅꯦꯍꯦ ꯑꯗꯨꯕꯨꯔꯣ ꯃꯣꯏ ꯕꯕꯥ ꯁꯅꯥꯔꯩꯗꯣ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯁꯅꯥꯔꯩꯅꯕꯨ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦꯗ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯁꯦꯡꯅ ꯈꯨꯝꯃꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯣꯏ ꯕꯕꯥꯗꯅ ꯑꯩꯅ ꯂꯣꯠꯁꯤꯟꯕꯅꯤ ꯃꯥꯅꯦ ꯍꯨꯔꯥꯟꯗꯨꯅ ꯑꯕꯨꯡꯉꯣꯅꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯍꯦꯛ ꯁꯥꯅꯩ ꯃꯆꯣꯝ ꯄꯥꯛ ꯅꯥꯏꯗꯕꯤ ꯆꯥꯎꯈꯠꯇꯕꯤ ꯈꯨꯟꯗꯒꯤ ꯊꯣꯔꯛꯄ ꯃꯥꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯥꯅ ꯌꯨꯝꯒꯤ ꯏꯖꯠ ꯌꯣꯟꯅꯕ ꯇꯧꯕ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯗꯤ ꯁꯅꯥꯔꯩꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯕ ꯌꯥꯔꯣꯏ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯅꯤ ꯃꯣꯏ ꯕꯕꯥ ꯑꯩꯅꯅꯦ ꯃꯥꯕꯨ ꯉꯥꯏꯈꯣꯏꯅ ꯈꯥꯝꯃꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯟꯊꯔꯝꯃ ꯆꯦꯟꯈꯤꯕꯅꯤ ꯅꯤꯄꯥꯗꯨꯒꯤ ꯃꯊꯨꯟꯗ ꯃꯆꯣꯝ ꯄꯥꯛ ꯅꯥꯏꯗꯕꯤ ꯑꯩꯅ ꯃꯥꯕꯨ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯃꯥꯕꯨ ꯌꯦꯡꯉꯒ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯅꯥꯏꯗꯕ ꯌꯨꯝ ꯑꯁꯤꯒꯤ ꯏꯖꯠ ꯁꯣꯛꯅꯕꯒꯤ ꯊꯕꯛ ꯇꯧꯕ ꯈꯪꯒꯅꯤ ꯃꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤ ꯆꯪꯍꯜꯂꯣꯏ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯑꯕꯨꯡꯉꯣꯗꯗꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯟꯈ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛꯃꯛ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯟꯈꯤꯗꯕꯅꯤ ꯏꯆꯥꯅꯤꯄꯥ ꯑꯗꯣ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯑꯗꯨꯅꯤꯗꯅ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯊꯨꯔꯦꯗꯅ ꯏꯅꯥ ꯈꯨꯟꯕꯤ ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯕꯨ ꯄꯥꯟꯗꯦ ꯍꯥꯏꯕ꯭ꯔꯅꯤ ꯃꯐꯝꯁꯦ ꯑꯣꯟꯊꯣꯡ ꯆꯥꯅ ꯄꯥꯟꯈ꯭ꯔꯦꯗꯀꯣ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯁꯨ ꯁꯥꯔꯗꯅ ꯀꯔꯤꯅꯣꯅꯦ ꯅꯣꯡ ꯀꯟꯅ ꯇꯥꯕꯅꯤ ꯈꯥꯛꯄ ꯂꯥꯎꯕꯅꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗꯦꯅꯦ ꯇꯨꯒꯁꯦ ꯈ꯭ꯌꯥꯎ ꯆꯣꯡꯉꯤ ꯀꯥꯟꯅꯗꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛꯇꯪꯅꯦ ꯇꯨꯝꯗꯨꯅꯅꯦ ꯄꯣꯊꯥꯈꯤꯒꯦ ꯑꯗꯨꯅꯅꯦ ꯇꯧꯔꯒ ꯈꯔ ꯐꯒꯗꯔꯥ ꯀꯩꯅꯣ ꯃꯤꯍꯥꯠꯄꯤ ꯇꯧꯕ ꯉꯝꯕꯤ ꯅꯪꯅ ꯑꯩꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯂꯒ ꯅꯪꯅ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯑꯩꯕꯨ ꯑꯣꯛꯇꯕꯤ ꯐꯠꯇꯕꯤ ꯇꯥꯍꯟꯕ ꯉꯁꯤꯗꯤ ꯅꯪ ꯀꯗꯥꯏꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯗꯧꯔꯤ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯗꯤ ꯅꯈꯅꯥꯎ ꯆꯔꯝꯗꯣ ꯄꯥꯏꯗꯨꯅ ꯃꯦꯠꯇꯨꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯨꯕꯣ ꯁꯅꯥꯔꯩꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ
ꯈꯅꯥꯎꯁꯦ ꯌꯥꯝ ꯄꯥꯏꯗꯅ ꯃꯦꯠꯂꯤꯕꯅꯤ ꯇꯧꯔꯤꯁꯤꯕꯣ ꯑꯋꯣꯏꯕꯗ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯪ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯗꯅ ꯁꯅꯥꯔꯩꯗꯣ ꯂꯥꯛꯂꯕꯗꯤ ꯀꯝꯗꯧ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ ꯅꯣꯡ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕꯅꯤ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯐꯪꯗꯦ ꯇꯧꯔꯤꯁꯤ ꯀꯅꯥꯅꯣꯅꯦ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯅ ꯇꯥꯔꯤꯁꯤꯕꯣ ꯑꯁꯣꯝꯗꯒꯤ ꯃꯥꯜꯂꯦ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯛꯂꯕ ꯖꯪꯒꯜ ꯑꯁꯤꯗ ꯅꯊꯟꯇ ꯀꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯨ ꯑꯩ ꯈꯪꯉꯤ ꯅꯪ ꯑꯁꯦ ꯍꯛꯆꯥꯡ ꯌꯥꯎꯗ꯭ꯔꯕ ꯑꯥꯠꯃꯥꯅꯤ ꯑꯩ ꯑꯁꯦ ꯑꯁꯤꯕ ꯑꯥꯠꯃꯥꯕꯨ ꯎꯕ ꯉꯝꯕ ꯅꯨꯄꯤꯅꯤ ꯅꯪꯗꯤ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯂꯕꯅꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯂꯥꯛꯀꯅꯤꯒ ꯍꯥꯏꯗꯕ ꯃꯈꯩ ꯏ ꯄꯥꯎꯒ ꯑꯃꯠꯇ ꯈꯪꯍꯟꯗꯕ ꯃꯈꯩ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯏꯕꯦꯝꯃ ꯑꯁꯤꯅ ꯀꯅꯥꯅꯣ ꯀꯅꯥ ꯎꯅꯕꯤꯒꯗꯕ ꯏꯕꯦꯝꯃ ꯅꯪꯅ ꯄꯥꯕꯨꯡꯅꯗꯤ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯄꯥꯕꯨꯡ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯤꯄꯥ ꯍꯥꯏꯕꯗꯤ ꯏꯆꯥꯅꯤꯄꯥꯁꯤꯒꯤ ꯃꯧ ꯁꯅꯥꯔꯩ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯩꯈꯤꯗꯕꯅꯣ ꯄꯥꯕꯨꯡ ꯃꯗꯨꯒꯤ ꯑꯁꯦꯡꯕ ꯑꯗꯨ ꯄꯥꯕꯨꯡ ꯈꯪꯕꯤꯔꯕ꯭ꯔꯥ ꯉꯁꯤꯗꯤ ꯁꯅꯥꯔꯩꯒꯤ ꯑꯁꯦꯡꯕ ꯑꯗꯣ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯆꯥꯅꯤꯄꯥ ꯑꯁꯤꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯧꯕꯅꯤ ꯁꯅꯥꯔꯩꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯄꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯃꯥꯗꯤ ꯑꯣꯛꯇꯕꯤꯅꯤ ꯌꯨꯝ ꯑꯁꯤꯒꯤ ꯏꯖꯠꯄꯨ ꯍꯥꯠꯂꯝꯂꯒ ꯆꯦꯟꯈꯤꯕ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅ ꯀꯥꯟꯅꯗꯦ ꯀꯔꯤ ꯄ꯭ꯔꯨꯞ ꯂꯩꯒꯦ ꯁꯅꯥꯔꯩꯗꯣ ꯑꯇꯣꯞꯄ ꯅꯤꯄꯥꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯕꯨꯡꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕꯗꯣ ꯈꯪꯕꯤꯔꯕ꯭ꯔꯣ ꯁꯅꯥꯔꯩꯗꯣ ꯆꯦꯟꯕ ꯅꯠꯇꯦ ꯁꯅꯥꯔꯩꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅ ꯍꯥꯠꯈꯤꯕꯅꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯄꯥꯕꯨꯡꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯕꯗꯤ ꯁꯅꯥꯔꯩꯒꯤ ꯃꯅꯦꯝꯕꯣꯛꯅ ꯁꯅꯥꯔꯩꯕꯨ ꯈꯤꯔꯤꯗ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯖꯔꯒ ꯄꯥꯕꯨꯡ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯁꯅꯥꯔꯩꯕꯨ ꯍꯥꯠꯂꯒ ꯖꯪꯒꯜꯗ ꯐꯨꯝꯈꯤꯕꯅꯤ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔ ꯃꯃꯥ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯣꯏ ꯕꯕꯥ ꯑꯩꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩ ꯁꯅꯥꯔꯩꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯣꯏ ꯕꯕꯥ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯕꯨ ꯑꯃꯝꯕꯗ ꯊꯝꯂꯤꯕꯅꯤ ꯅꯪꯅ ꯏꯕꯨꯡꯉꯣ ꯄꯨꯂꯤꯁ ꯀꯧ ꯃꯤꯍꯥꯠꯄꯤꯁꯦ ꯄꯨꯂꯤꯁꯇ ꯄꯤꯈꯤꯅꯕꯒꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩꯒꯤ ꯃꯅꯦꯝ ꯁꯥꯕꯤ ꯑꯗꯨ ꯁꯅꯥꯔꯩꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯁꯅꯥꯔꯩꯕꯨ ꯍꯥꯠꯄꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇ ꯀꯧꯗꯨꯅ ꯄꯤꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯅꯥꯔꯩ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯎꯅꯍꯜꯂꯨ ꯃꯥꯅ ꯉꯥꯡꯈꯤꯕ ꯀꯌా ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨꯒ ꯎꯅꯖꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯕ ꯐꯪꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯅꯥꯔꯩꯒꯤ ꯑꯥꯠꯃꯥ ꯑꯗꯨ ꯃꯨꯛꯇꯤ ꯐꯪꯗꯨꯅ ꯁꯔꯒꯗ ꯀꯥꯈꯤꯔꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯁꯅꯥꯔꯩꯕꯨ ꯀꯧꯗꯨꯅ ꯍꯤꯛꯅ ꯀꯞꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯗ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ